Handa lagliba December ke tang ta kan nithoi marfu taruk suba nupilan numit asi akoi handa Gandhibon Silchar Gandhibon akoi pangtok jagadori thoram masida thoram pareng akoi na ahan bamaktada akoi pung nipan taba matamda akoi flag hosting tawani ani subanana akoi na Sachha Bharat Abhigyan tawjagani loina na ahum subadana akoi na photo exhibition tawjagani mari subadana akoina nupilan mitam akoigi leiriba office asigi mafamda akoi jatra hunjagani jatra hunbada akoigi Lakhipurgi minister Kausilai jaubigani loinana Dharbongi MLA jaugani thoram asida mayam punamakna numit asida all Assamda leiriba Laman Lai Guru amadi Maira Paibi Singh punamakku lengbiro haina akoi Ampalgi President na mayam mafamda hanna nakok no nakhramjari